ngasi video sidi diabetes leibasing saba yaba hawai makhalsing haira makhalsing amadi toina charoidaba hai makhalsing gi matangdani hawbodigi loyo phawba yengbiu follow like share amadi YouTube channel dasu LEIREN digital creator haina maming chap manana thonjabani subscribe tawbiduna miyamna support tawbiu diabetes hairi laina makhalasi haksang da yamna kuina liduna patient-duna phamjinduna leiba laina makhal amani karamna oi haiba taragadi ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯦꯟꯀ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯟ ꯃꯈꯜ ꯑꯁꯤꯅ ꯏꯟꯁꯨꯂꯤꯟ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟ ꯃꯈꯜ ꯑꯁꯤ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯦꯚꯦꯜ ꯑꯃꯗ ꯊꯝꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯣꯏꯔꯛꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯕ꯭ꯂꯗ ꯑꯗꯨꯗ ꯁꯨꯒꯔꯒꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯑꯣꯏꯔꯛꯏ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯠꯁꯤꯡꯅ ꯆꯥꯕꯗ ꯀꯥꯟꯅꯕ ꯍꯋꯥꯏ ꯃꯈꯜ 5 ꯈꯪꯃꯤꯟꯅꯔꯁꯤ ꯅꯝꯕꯔ 1 hawai chana hariba hawai makhala sida glycemic index 28 to 33% oiduna low level amada leiri chana asi sabana blood sugar increase tawba ngamhande hawai aduda high fiber content yawba maramna saba tumbagi walking style asi slow da chatpa maramdagi haksang da sugar thadorokpagi thabak asi tabtha hanbadagi diabetes patient singi damakte yamna kana bahaibudu oiri number 2 hawai muk hariba hawai makhal asi diabetes patient singi damakte di kana bahaibudu oiri hawai asigi glycemic index na 38% oiduna low level amada leiri hawai aduda fiber gi component su yauri hawai asi sabana heart sonba haksang weakness oiba cholesterol wangba mineral benefit sing desu hawai muk asi sabada yamna kana mapiri sayol amada 2 times thonglaga hawai muk asi sabi yai henjinadi sabiganu number 3 hawai rajma hariba hawai makhal asida glycemic index 19% oiduna low level amada leiri hawai aduda resource of protein fiber and antioxidants yawba maramna diabetes patient singi damaktadi kanaba haibudu oiri maduda natana mit sokpa skin gi oiba problem leiba singbu fagat halli hawai rajma thongge hairabadi thongdringai mangoinena isingda minute 30 muk tingtholaga thongbana hena kanai maramdi hawai aduda hidak langthak kaukhiba sing adubu ngakthokpa ngamhali amadi infection problem dagi su prevention tawbuda kanari hawai asi sayol amada 2 times thonglaga saba yai number 4 hawai muksuri hariba hawai makhal asida glycemic index 25% oiduna low level amada leiri diabetes patient gi damakta di yamna kana bahaibudu oiri maramdi hawai du da fiber proteins iron vitamin B and minerals marang kaina yauri hawai muksuri asi thong thakpa matamda jira chanam amadi yangang chingba haplaga thong thaklabasu kana ba duma phangli tayola amada 2 times thonglaga saba yai number 5 hawai kangtak hariba hawai makhal asida glycemic index 8% oiduna yamna nemba low level amada leiri maduda natana proteins fiber folic acid marang khani yawba maramna diabetes laina leibasing gi damakti khwaidigi hena phaba hawai makhal singi marakta ama haibudu oiri kangtak nungti thonglaga sabada karisu akaiba problem leite nungti numit khudingi chariba makai hena dum haksang da kanaba phanghali diabetes patient singa saba yabo uhei khara khangminashi khangdringai gi mangoinana potassium gi percentage asi 3.5 tagi 5.2% phawbagi manungda chanba haira singdi diabetes patient singna saba yai karigomba potassium gi saruk asina 5 tagi hena yawba oiragadi hayadu sabiganu haina thijiloi singna mayek sengna phongdokhiba laikhre tampra hariba hai makhal asi nomada mi amana tangkhai ama saba yai pongton hariba hai makhal asi su nomada mi amana tangkhai ama saba yai red apple and green apple hariba hai makhal asi su nomada mi amana tangkhai ama saba yai naspati amadi mausmi hariba hai makhal asi su nomada mi amana tangkhai ama saba yai amaromda semsu saba pongton su saba sampra su saba tawiganu sumnategi nomada amakhaktang khalaga sabiu aduga juice oina semlaga su saba tawiganu ramdi mi amana sabagi balance adu henbegini diabetes leibasingna toina saroi dawba hai khara khangminasi watermelon asi glycemic index wanglaba su saba yai maramdi watermelon aduda isingi saruk fiber gi saruk vitamin gi saruk yauri haikro piece ama ni saba yai awathabi masung ama ni saba yai hairong kak jams piece ama ni saba yai kamphoi maru 35 muk saba yai komla su masung ama ni saba yai chabi mong asina 1 week amada 1 time saba yai henjina charabadi mudura maram oiraga diabetes increase tawrokda bigilambi oirai hai sabigi matam asidi lunch ki matung da sabana khwadigi hena phai amaramda diabetes patient oiragadi nungti numit khudingi walking chatuna haksang sajal tawduna isadagi humang lawthokpa sisu yamna kanai haina thijiloi singna phongdokhiba laikhrabani maramaduna chang naina haksang sajal tawduna humang tahanbiu
online digi digital marketing and affiliate marketing hariba course asi fajana tamthoklaga paisa tanba pamba singna call tobirau madugi maramda discuss tawminasi mioi ba kharadi yamna laina paisa tanba ngamkhre ai koisu punna tanminasi ai gi base of level da mateng pangjage job news online gi oiba product offer singsu whatsapp group channel adu da pum namak pangbigani IMPHAL WAHENGBAM LEIKAI da leiba LEIREN jewelers ki akhanaba khudolni miyam pumna makpu LEIREN digital creator Facebook page asigi maikai degi ikok nona khurumjabaga loinana sanabu khoidaba pamjaba singna LEIREN digital creator Instagram YouTube channel gi through degi sana leiba oiragadi akhanaba discount pijagani amadi sana gi oiba item khudamak heavy discount pijagani loinana LEIREN jewelers ki Star Lucky Coupon amagusu khudol tamjagani 100 people suraba matamda Star Lucky winner oiraba oiribi mioi aduda first class ki oiba sana sanama pijagani tawbodabu sana leiba matamda sana san amadigi tabadi yade akupa marol gidamak description da contact number hapcharamge loinana follow like share amadi YouTube channel da su subscribe tawbiramu